Manipur thokliba irang asi loisinaba center laingang na awang bathaki mifam ama phamkhre CM pawasi kangleipaki maira pause dagi lokhatjabane sahi amaga tha taret sujilaklaba Manipur thokliba kanglup anigi sathiraba lana sing laksin duna mahausa gi phibam da hanjil halangna bagidamak central laingang na yamna luba awang bathaki mifam ama phamkhre haina Manipur gi chief minister N Biren na phongdokhre haina India today enigi pawamana haire awang bathaki mifam aduda kari karamba warep sing khanaki bagi haibadude CM Biren na phongdokhi de haire India today enigi pawasina makhata rivade CM Biren na haikibada maitai amadi kuki furup anigi marakta paw phawna davadagi leiriba khenaba wakhalon kaya ase paw phawdokna handuna khenaba sing kogananaba laingaki maikaidagi honaba leptre loinana lokhatpa yaba khongthang kaya lokhatle masida laingak amadi civil society organization kaya na punna honaminavadagi Manipur da ingtapa mahuksagi phibamda haujik santi hanjilakpa hori haina phongdokhi haire ai phaba lakbada munkhiba mobile pithokpira o RK Isan Thoi pawasi pandam pawse dagi lokhatjabane sakhangdaba khulai paiba miyoi singna RK Isan Thoi bu mahaki terada leiba mayumgi dukan dagi ngarang numidang fana ba honarambada ngamhaugdabadagi mahaki mobile phone puraga satkhre haire Manipur Press Club ta ngasi pangthokiba pawgi mifam amada RK Isan Thoina phongdokhibada ngarang numidang pung 9:30 rom tabada mahaki terada leiba yumgi dukanda police ki logo thetpa angauba machugi Fortuner amada lakpa khulai paiba kharana mahakpu fana ba honakhe makhoi sing adugi manungda nupa ahum nupi ani amade driver ama yawe mahakpu fana ba honabada ngamaugdabadagi mahaki mobile phone munduna pukhibani haire mahakna makhata na phongdokhibada ngasi fawba kanagumba party amade organization amataga mahakka ngasi fawbada nungainadaba amata leikhide kanagumba na mangonda nungaitaba amade pendaba leirabasu phamina duna wari sanasi aduga mahaki mobile phone adude maduda mangba yadaba laibaki oiba maru oiba file kaya su yaubana athuba matamda mobile phone adu sinabi uhaina su mahakna mari leinaba singi pungning singsankhe Delhi da ngasi UNC ga nakal ahumgi marakta wari sanakhre ngasi gi mifamna chapchaba warib ama laukhiba leite makhata na November 10 da senapati da wari saraga ne pawasi pandam pawse dagi laukhatjabane Government of India Manipur government amasung United Naga Council UNC nakal ahumgi marakta New Delhi da ngasi wari sanakhre mathang round gi wari November 10 da senapati da sananaba matam lepkhre Press na fangba pawda New Delhi da ngasi nungthil New Delhi da India government ki maikei da Ministry of Home Affairs Manipur government amasung UNC gi marakta wari sanakhre adumakpo ngasi gi nakal ahumgi oiba mifam aduna chapchaba wareb ama laukhibadi leite India government ki maikei da Ministry of Home Affairs ki advisor NE AK Misrana lusingkhe Manipur government ki maikei da Chief Secretary Dr. Binit Yosi Commissioner Home N Ashok Kumar Saruk Yakhe UNC ki maikei da Council asigi President NG Lorho General Secretary Barayo Satsang UNC ki Working Committee ki Convener Samson Riyamai UNC ki Hanagi President KS Paul Leo Naga Women Union ki President Priscilla Thiyumay amasung All Naga Student of Manipur Ansam ki President Luikang Laksang Saruk Yakhe ngasi pangthoki banakal ahumgi wari aduda sapsaba wareb amadi laukhiba leikhide adubu UNC gi demand adugi matangda makhata na nakal ahumgi marakta wari sanaduna time bound manner da waroisin purangna ba honamina ba haibasida amato oina yanakhe amadi mathang round gi wari November 10 da senapati da sanaba hainasu amato oina yanakhi haire Congress laingang matam kumjali singani 10 ki December 9 da hanale number district singdagi khaidoklaga nauna district taret semkhe adubu district taret semkhiba do naga miyamgi mari leinaba stakeholder gi ayaba amadi knowledge yaudana semkhiba oibana state laingangna district nauna sembagi notification adu handokadavani haiba demand matam aduda United Naga Council na National Highway da numit chamaga kuntraga mapani subna economic blockade ki khongjang sanction khibane adubu kumjali singani 13 center da Narendra Modi na lusingba BJP laingak hek lakpaga UNC da thazaba pibadagi economic blockade ki khongjang adu handoktuna UNC ga nakal ahumgi marakta wari sanaba horakhibaga loinana mamangda round 10 wari sanakhre ikon kon banakal ahumgi wari
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯒ ꯃꯥꯄꯟꯒꯤ ꯃꯥꯔꯆ ꯃꯥꯄꯟꯗ ꯁꯥꯟꯅꯈꯤꯕꯅꯤ꯫